ꯑꯁꯤꯒꯨꯝꯕ ꯔꯦꯗꯤꯃꯦꯗ ꯌꯣꯟꯕ ꯕ꯭ꯂꯥꯎꯁ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯂꯩꯗꯅꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯃꯣꯗꯤꯐꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯩꯁꯦ ꯉꯔꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦꯕꯀꯣ ꯕ꯭ꯂꯥꯎꯁꯀꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯑꯩ ꯍꯥꯟꯅꯒꯤ ꯂꯩꯖꯕꯗꯣ ꯂꯤꯠꯂꯒ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯈꯜ ꯃꯈꯜꯒꯤ ꯕ꯭ꯂꯥꯎꯁ ꯀꯩꯀꯩ ꯄꯨꯊꯣꯛꯄꯗꯨꯒ ꯑꯩꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯁꯨ ꯂꯤꯠꯅꯤꯡꯉꯛꯄꯗꯣ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯁꯦꯠꯄ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯈꯔ ꯌꯦꯡꯖꯩꯗꯅ ꯄꯥꯝꯖꯩꯗꯅ ꯍꯥꯏꯗꯤ ꯅꯨꯄꯥꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯗꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯁꯦꯠꯂꯛꯏ ꯀꯔꯤ ꯂꯤꯠꯂꯛꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯥꯝꯖꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯦꯠꯅꯤꯡꯉꯤꯅ ꯋꯥꯔꯁꯨ ꯐꯦꯃꯤꯂꯤꯗꯣ ꯋꯥꯔꯒꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯁꯦꯠꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯐꯥꯎꯋꯤꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯇ꯭ꯔꯤꯛꯁꯦ ꯑꯁꯤꯒꯨꯝꯕ ꯂꯤꯛ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯣꯜꯂꯤꯗꯅ ꯕꯖꯥꯔꯗ ꯑꯁꯤꯒꯨꯝꯕ ꯂꯩꯔꯒꯅꯦ ꯁꯦꯝꯃꯁꯤꯕꯀꯣ ꯑꯁꯨꯃꯥꯏꯒꯤ ꯖꯦꯇꯨꯝ ꯃꯆꯥ ꯑꯃꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯅꯥꯕ ꯃꯥꯟꯁꯜꯂꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯋꯥꯃꯟꯕꯒꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯂꯤꯞꯁꯇꯤꯛ ꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯇꯩꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯝꯁꯀꯤ ꯄꯣꯔꯁꯟꯁꯦ ꯁꯦꯝꯖꯜꯂꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯝꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩꯈꯣꯏ ꯋꯥꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯍꯥꯏꯅ ꯈꯟꯕꯤꯅꯨꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯠ ꯑꯃꯗ ꯑꯗꯨꯝ ꯆꯠꯀꯗꯕꯅꯦ ꯀꯣ ꯑꯗꯨ ꯐꯖꯕꯅꯤ ꯌꯥꯝꯅ ꯑꯩꯅ ꯖꯣꯝ ꯖꯥꯝ ꯇꯧꯔꯒ ꯑꯇꯥꯡꯕ ꯂꯤꯠꯂꯀꯥꯟꯗ ꯃꯥꯅ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯑꯗꯒꯤ ꯌꯨꯝꯒꯤ ꯈꯔꯆꯥ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕꯗꯣ ꯋꯥꯍꯧꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯆꯠꯇꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯖꯝ ꯖꯥꯝ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯂꯩꯖꯕꯗꯣ ꯑꯗꯨ ꯑꯂꯤꯛꯄꯗꯅꯦ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯁꯤ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯃꯄꯥꯗꯀꯣ ꯃꯥꯒꯤ ꯋꯥꯟ ꯂꯩꯔꯦ ꯃꯊꯛꯁꯦ ꯁꯤ ꯀꯨꯅꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯃꯊꯛꯀꯤ ꯁ꯭ꯋꯥꯏ ꯀꯨꯅꯥꯁꯦ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤꯗꯅ ꯁꯤꯗꯒꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠꯁꯦꯀꯣ ꯃꯄꯥ ꯃꯥꯟꯅꯅ ꯆꯞ ꯃꯥꯟꯅꯅ ꯃꯅꯨꯡꯗꯒꯤ ꯁꯨꯃꯥꯏꯅ ꯐꯣꯠꯄꯤꯔꯅꯤꯕꯀꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯃꯣꯗꯤꯐꯥꯏ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯐꯤꯁꯦ ꯌꯥꯝꯅ ꯑꯇꯥꯡꯕ ꯂꯧꯗꯕ ꯑꯗꯨꯝ ꯈꯤꯇꯪ ꯄꯣꯁ ꯇꯥꯕ ꯐꯤꯁꯦ ꯂꯩꯔꯅꯤꯗꯅꯀꯣ ꯂꯩꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯝꯄꯜ ꯑꯣꯏꯔꯒꯁꯨ ꯐꯤꯁꯦ ꯄꯣꯁ ꯇꯥꯕ ꯂꯩꯔꯅꯤꯗꯅꯀꯣ ꯐꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯕ ꯌꯦꯡꯉꯒ ꯂꯧꯔꯒ ꯑꯩꯅ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯞꯆꯜꯂ ꯈꯣꯠꯆꯜꯂꯒꯅꯦ ꯃꯣꯗꯤꯐꯥꯏ ꯇꯧꯔꯒ ꯑꯩꯗꯤ ꯌꯥꯝ ꯂꯤꯠꯆꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯍꯥꯏꯕꯁꯦꯀꯣ ꯀꯦꯕ ꯅꯧꯕ ꯑꯗꯒꯤ ꯂꯤꯛ ꯅꯥ ꯈꯨꯖꯤ ꯀꯦꯅꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ ꯆꯨꯝꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯨꯝꯗ꯭ꯔꯣ ꯐꯅ ꯅꯥ ꯈꯨꯟꯒꯦꯔꯥ ꯂꯥꯏꯔꯒꯦꯔꯥ ꯀꯦꯕꯗꯤ ꯂꯣꯏ ꯀꯦꯅꯤꯡꯉꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯦ ꯀꯦꯔꯒ ꯅꯧꯊꯣꯛꯑꯒ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯧꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯁꯨ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯑꯣꯏꯌꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯇꯥꯡꯈꯠꯂꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯨꯝꯕ ꯋꯥꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯏꯆꯥ ꯏꯁꯨ ꯌꯦꯡꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯀꯣ ꯑꯗꯨ ꯐꯖꯗꯣꯏꯅꯤꯀꯣ ꯁꯦ ꯑꯩꯅ ꯁꯤ ꯇꯪꯈꯥꯏ ꯈꯛꯇ ꯀꯩꯅꯣ ꯇꯧꯕꯒꯤꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯂꯤꯠꯄꯩꯅꯤ ꯌꯥꯝ ꯐꯖꯗꯣꯏꯅꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯔ ꯍꯥꯞꯄ ꯌꯥꯏꯀꯣ ꯀꯨꯡꯅꯁꯨ ꯍꯥꯞꯄ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯀꯨꯡꯅ ꯑꯩꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯔꯨꯁꯦ ꯏꯁꯇꯣꯟꯁꯦ ꯌꯥꯝ ꯌꯥꯎꯗ꯭ꯔꯕ ꯂꯣꯏꯗꯣꯔꯕ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝꯅ ꯒꯦꯞ ꯂꯩꯅ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯏꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯈ꯭ꯋꯥꯡꯗꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯐ꯭ꯔꯣꯟ ꯁꯥꯏꯠꯅꯦꯕꯀꯣ ꯕꯦꯛ ꯁꯥꯏꯠꯀꯤ ꯇꯧꯔꯔꯣꯏ ꯐ꯭ꯔꯣꯟ ꯁꯥꯏꯠ ꯈꯛꯇꯅꯤ ꯐ꯭ꯔꯣꯟ ꯁꯥꯏꯠꯀꯤ ꯃꯇꯦꯛꯇꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤꯕꯀꯣ ꯇꯥꯏꯠ ꯑꯣꯏꯅ ꯇꯧꯔꯦ ꯇꯧꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯄꯨꯟꯁꯟꯗꯣꯏꯅꯤ ꯅꯥꯟꯊꯣꯛꯇꯅꯕ ꯍꯥꯏꯅꯀꯣ ꯃꯁꯤꯁꯨ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯦꯡꯒ ꯂꯥꯛꯈꯤꯗꯣꯏꯅꯤ ꯀꯣ ꯌꯥꯏꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯟꯁꯟꯅꯕ ꯀꯛꯊꯠꯂꯒꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯤꯀꯣ ꯂꯤꯠꯄꯗꯤ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯁꯜꯂꯒꯦ ꯁꯤꯅ ꯋꯥꯏꯠ ꯃꯣꯇꯤꯗꯨꯅꯤ ꯁꯤ ꯌꯥꯔꯛꯇꯣꯔꯦ ꯐꯖꯗ꯭ꯔꯣ ꯂꯩꯌꯦꯀꯣ ꯑꯃꯅ ꯔꯦꯗ ꯑꯃꯅ ꯒ꯭ꯔꯤꯟ ꯔꯦꯗ ꯑꯦꯟ ꯒ꯭ꯔꯤꯟꯁꯦ ꯖꯣꯏꯟ ꯇꯧꯔꯒ ꯄꯨꯟꯁꯤꯜꯂꯅꯤꯕ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯏꯒ ꯃꯤꯗꯜꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯆꯞ ꯆꯥꯕꯤ ꯃꯤꯗꯜꯁꯤꯒꯅꯦꯕ ꯍꯥꯞꯇꯣꯏꯁꯦ ꯐꯖꯗ꯭ꯔꯣ
ꯁꯤ ꯁꯤꯅ ꯄꯨꯛꯀꯤ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯂꯥꯛꯑꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯈꯨꯠꯀꯤ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛꯅꯤ ꯐꯖꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯑꯩꯁꯦ ꯄꯨꯛꯀꯤ ꯁ꯭ꯋꯥꯏꯁꯦ ꯌꯦꯡꯍꯟꯕ ꯈꯔ ꯍꯪꯒꯣꯏꯔꯒꯅꯦ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯈꯤꯇꯪ ꯍꯪꯒꯣꯏꯑꯦꯕꯀꯣ ꯑꯗꯨꯏꯁꯨ ꯗꯤꯖꯥꯏꯟꯒꯤ ꯌꯦꯡꯍꯟꯅꯕꯩ ꯑꯣꯏꯅ Wow! ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯗꯤꯖꯥꯏꯟꯁꯦ ꯕꯦꯛ ꯁꯥꯏꯗꯗꯤ ꯀꯔꯤꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯈꯨꯠꯀꯤ ꯄꯥꯝꯕꯣꯝꯁꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦꯕ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯐꯖꯕ ꯕ꯭ꯂꯥꯎꯁ ꯔꯦꯗꯤꯃꯦꯠ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯨꯕꯤꯌꯨ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯂꯣꯏꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ and thank you so much ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯋꯥꯆꯤꯡ ꯇꯧꯕꯒꯤꯗꯃꯛꯇ thank you bye bye